अहानबदा मरुओइबा पाउ थक्सरी पुलिस ना नोंमै कापसिन lamlaga chen kiba mioi ahum पुलिस ना फागतबा ngamkhre .32 gi revolver amaga loinana kapthokhraba tokning ahumga recover tawkhre Ukhrul serial bomb blaster Chenabani Haiba Manipur Naga People's Front MNPF ki nupi overground worker and police na operations at Habada Fare. Imphal gi Chingmairong na konba jagada hayeng ayuk pung taruk tagi hauraga pung taranitoy National Highway 102 da ban kaukre. Amadi Bharatiya Janata Party BJP gi nifuhumdoi shuba mapok kumon palan thorop Manipur unit na su pangthokre party gi leikidraba luchingba su leisu katunai kai kumnaga utkre IS News meeting tabiri bakhwai pumnamakpu ai JUSHY ASEM na taramna okchari COVID-19 dagi ngakthoknaba khuttoina hambiu hand sanitizer siznabiu mask upiu fit taruki distance thambiu yariba makai vaccine dose na kapthokpiu checksin bana pumnamaki yaipabani hauzik pau sandokna pizari Ngarang numidang pung 13 ga minute 15 rom tabada police ta nongmai kapsin lamlaga chen kiba mioi ahum police na fagat pa ngamkhre faraba mioi sing adudi thokjom gyanenda Elias Benjon sahi kuntaruk apokpa T.H. Munindro hairanggoitong maibam lekai ingudam Daniel chahi kulhumdoi apokpa ingudam tomba chingamakha Puramakhung amadi Akas Das chahi kunmari apokpa leikidraba Jayanta Das New Chekon Dimdailong dagini hari Makoy ahum na ngarang car I-20 amada lakpada police na tawpokpida khamduna check tawnaba hotnabada nanthoktu na chen khraba matung nongbai rang kharak police tamna kapsin lambada police na tanarba matung fagatpa ngamkibani Makoy ahum dagi .32 gi revolver amaga loinana kapthokhraba tokning ahum phangba ngamki hari Ukhrul serial bomb blaster Chenaba aina thenkraba Manipur Naga People's Front MNPF lalholuk ki nupi overground worker ani Special Commando Unit Khawaisoi CDO Imphal West CDO Imphal East Ukhrul Police amadi Porompat Women Police ki apunba kangbu amana operation sa thabada fagat pa ngamkhre faraba nupi ani adudi Jora Chazo chahi nithoi mapuroi ba Ruichom Hau Jazo amadi Laisa Jazo sahi kunithoi apokpa Ruichom Hau Jazo Nongdam T Village Nongdam Lamlong Ukhrul dagini hari Imphal East District ki yangang pokpi bajarda lalhulup amagi mioi khara leire haiba 16 Assam Rifles tagi akagnaba pau ama phangbadagi ngasi ayok pung 6 makhairom tabad aduaida police na mafam aduda changsinduna thiba humbagi thabak chathaki Hariba aduda yangang pokpi awang laikai dagi thingom Robindro Singh chahi nifumapan apokpa Laikidraba T.H. Tombi ki bhara sanba yumdagi nupi ani adu fagat pa ngamkibani hari Makoy ani na haidorakpagi matung ina makoy animag MNPF ki overground worker oina Ruichoim Hau Jazo kauba Lup asigi mioi amagi makhada thabak tawduna miyamdagi namduna sel khaibagi thabak chathai hari Hariba sel sing adu masa masagi amadi macha nupi ki account hapchale loinana Ukhrul da thokiba serial bomb blaster chenai hari Makhataba ain gi thabak lakhonaba yangam pokpi police ta sinakre hari Imphal gi Chingmairong na konba jagada hayeng ayuk pung 6 tagi hauraga pung 12 National Highway 102 Imphal Dimapur lambi ban tawragani haina CYWA Club ki General Secretary Kumbong Mayum Khangan bana phongdokre Tha asigi mangagi ahing nongyaida CYWA gi office apunba singluk ki office amadi mairasang lengang na eviction tawduna thugairam babu yaningda ba utuna ngasi Chingmairong mamang awang lekaida Chingmairong apunba lupna sinduna wakat mifam changsinkre fam kiwa wakat mifam aduda club ki general secretary KH Khangan bana phongdokibada club leiriba mafam asi chahi 92 thoirom court ta case thengladuna lakibani Achau asang sangga laiba mioi kharana manaraga ahing nongyaida eviction tawkiba thong asi yaningde eviction asida January ba maibam ningol haripriya hariba nupi leikai asida amuk hanna
changhandanaba lekai na warip laure maram aduna mahak lekai asida amuk hana changlakpa yaroi sanaroi kaya puthokliba lekai asigi lampak asi kananaba hotnabada lamdam asida leiriba CSO singnasu mateng pangbiyu haiki lamdam sikadi lam chi ama laibada jinmerong de laiba club laiba singluk laiba moigi ayaba yaudana lam yonda su yadabagi ahoi chanabi lai aduna masing mana ngamabani lobo makuta pairaga masi thugairabani magi ne harga manipur da laibiriba any tribe haibutare lairiba kudimangna laigani haiba wakhal londo tawbiganu masi manipur miyamgi amata ngairaba jinmeronggi lampangni amasung siyoso kangusingsu kuning singsinjari paramdi aikoi club koiba amasung manipuri thabak thawai kyada adu tung induna mang khaduna yaudariba club su sekopta na twai singsu tari laibage haibadu mayang siyoso laibiba naibel kuding maksu aina kuning singsinjari aduga hayeng asi aikoi chingmairong apunbagi waina ayu pung taruk tadina Numidang mayroong pung taruk hawba highway asi sinjinjagani. Bharatiya Janata Party BJP lingkhatkiba chahi nifuhumdoi mapung fabagi thorom ngasi India gi state singi tongan mafam kayada paksana pangthoknari. Party asina chahi nifuhumdoi mapung faduna chahi nifumari changlakpada lamdam asigi miyam amadi party ki workers singda Chief Minister N Birena yapapau jel pirakli. Imphal gi Nitaipa Chuthekta Leiba State BJP gi office ta pangthokpa thorom aduda CM na makhata na Congress Party amadi party asigi luchingba Rahul Gandhi buna na koina ne yaningdaba phongdokhe apekpa politics tawduna mirai bakta chalaga India bu yengsinbina ba haizaruba asi yamna leibak macha tadaba thawong amani haina handa Congress ke Rahul Gandhi na chathakiba thawong amagi matangda Chief Minister na react tawkhi Ngasige thorom aduga mari lenna Manipur amadi Nagaland gi BJP General Secretary Avegiri yauna BJP state ki luchingba singna party asigi leikhidrba luchingba singi mafamda leisukatun ekai khumnaba utki CM na makhata na haikibada mipal tangdaba leibak ama oina ba hotnabada India gi Prime Minister gi liching makhada ngasidi India na malem gi tongan ba leibak kayada lupa crore lising tarataru ki defense ki polam kaya thadok pangamle Space ki lamda malem gi leibak kayadagi thoidok hendokpa leibak ama oiraktuna chahi kharagi matungda India na USA dagi mangjil tharapa yabagi fibam leire India na ngasi fibam asida laklaba faubada mipal tangbagi wakhalon chenba miyoi kaya leiriba asi BJP na akanba mawongda condemn tawfam thoi India di India macha singna ngakchaduna maraibak lepsagadaba leibak ni Canada su Tangduna amadi nonduna lepchagadaban leibak nate BJP gi wakhallondi masagi haiba aduna nakalda thamlaga maribak majati gi wakhallona hana mang thabak party ni masigi atai political party ga BJP ga khenda ba haina Chief Minister na phongdoki Result ma haidok pada MPSC ki wero doctor ki wero waza ki wero result ma harak pada haidok pada koi scandal tho maroi paisa ting he betara maroi paisa ting dana corruption tau dana thabak khanbi rapaki thagali hebna social media da wise ai rabne transparency honorable prime minister na khwai gi pam da corruption koi government na sui koi am kan nai koi madu gi mang da sangsa leibani mayam ubirang une dum he result haidok pa khuding gi mayam adum thengna birang une social media da id thaje de id khangu de sumaina khanbi handa ki doctor gi du yeng MCS MPS ki haidok lupa ma ting magi mami ta bi breng view sumai to ne khoi yang kanna achumba sengbo lambi khar porna bai khoi kan honajari Bharatiya Janata Party gi ai khoi masen karikata khoi lei biriba masen punama ai khoi awa ana leita laira punama ai khoi manungda ai khoi khana gadamani pen daba nungai daba haini guga ama ma leira ga su mapan thong nai khoi ngang ba yade ai khoi imung manung gi ba pot di imung manung gi oina khoi manungda madu khana raga solution puthong na ba kona mina gadabani manungda pena daba lai gani imung pikra bai gi imung masa du da pena daba du loi lai achowa chaw graba party
ꯁꯤꯗꯗꯤ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗꯤ ꯀꯔꯤꯅꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯄꯥꯔꯇꯤꯅꯤ ꯕꯤꯖꯦꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛ ꯌꯥꯝꯅ ꯐꯅ ꯌꯥꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯃꯗꯨ ꯁꯦꯇꯜ ꯇꯧꯔꯦꯔ ꯈꯟꯅꯔꯦꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤ ꯃꯔꯥ ꯇꯥꯅ ꯃꯤꯔꯣꯜ ꯂꯩꯍꯧꯔꯒꯗꯕ ꯄꯥꯔꯇꯤꯅꯦ ꯃꯗꯨꯒꯤ ꯐꯥꯎꯟꯗꯦꯁꯟꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯝꯒꯗꯕ ꯑꯩꯈꯣꯏꯅ ꯐꯥꯎꯟꯗꯦꯁꯟ ꯐꯖꯅ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯇꯨꯡꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯂꯩꯕ ꯌꯥꯔꯣꯏ ꯅꯤꯡꯒꯥꯏꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯎꯟꯗꯦꯁꯟꯁꯦ ꯐꯖꯅ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯗꯅ ꯀꯥꯔꯤꯀꯔꯇꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯍꯥꯏꯕ ꯈꯥꯏꯗꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯀꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯑꯀꯟꯕ ꯚꯥꯔꯠ ꯑꯃ ꯁꯦꯝꯕꯗ ꯑꯀꯟꯕ ꯑꯄꯨꯟꯕ ꯚꯥꯔꯠ ꯑꯃ ꯁꯦꯝꯕꯗ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ 94ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯕꯤꯖꯦꯄꯤ ꯍꯩꯔꯣꯛ ꯃꯟꯗꯜꯅꯁꯨ ꯍꯩꯔꯣꯛꯇ ꯂꯩꯕ ꯃꯟꯗꯜ ꯑꯁꯤꯒꯤ ꯁꯪꯂꯦꯟꯗ ꯃꯟꯗꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯂꯤ ꯍꯩꯔꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯗꯒꯤ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯑꯣꯏꯅ ꯇꯔꯝ ꯑꯅꯤꯔꯛ ꯃꯥꯏ ꯄꯥꯛꯂꯕ ꯑꯦꯝꯑꯦꯜꯑꯦ ꯗꯣꯛꯇꯔ ꯊꯣꯛꯆꯝ ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯕꯤꯖꯦꯄꯤ ꯍꯩꯔꯣꯛ ꯃꯟꯗꯜꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯈꯤꯕ ꯕꯤꯖꯦꯄꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯗꯨꯗ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤ.ꯍꯩꯆ ꯆꯧꯔꯖꯤꯠꯅ ꯂꯨꯆꯤꯡꯗꯨꯅ ꯕꯤꯖꯦꯄꯤꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯕ ꯗꯣꯛꯇꯔ ꯗꯤꯟꯗꯌꯥꯜ ꯃꯨꯈꯣꯄꯥꯙ꯭ꯌꯥ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯌꯤꯅ ꯆꯤꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯕꯤꯖꯦꯄꯤ ꯍꯩꯔꯣꯛ ꯃꯟꯗꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯖꯦꯄꯤ ꯍꯩꯔꯣꯛ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤ.ꯍꯩꯆ ꯆꯧꯔꯖꯤꯠꯅ ꯕꯤꯖꯦꯄꯤ ꯍꯧꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤ ꯗꯤꯟꯗꯌꯥꯜ ꯎꯄꯥꯙ꯭ꯌꯥꯌꯅꯆꯤꯡꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕ ꯀꯌꯥ ꯑꯗꯨ ꯆꯧꯔꯖꯤꯠꯅ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯑꯁꯤ ꯕꯤꯖꯦꯄꯤꯒꯤ ꯀꯔꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯇꯉꯥꯏ ꯐꯗꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯈꯤ ꯉꯁꯤ ꯕꯤꯖꯦꯄꯤꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯕ ꯉꯝꯂꯛꯈꯤꯕ ꯑꯁꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯅꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯕꯤꯖꯦꯄꯤꯒꯤ ꯁ꯭ꯂꯣꯒꯟꯗꯤ ꯅꯦꯁꯟ ꯐꯔꯁꯠ ꯄꯥꯔꯇꯤ ꯁꯦꯀꯦꯟꯗ ꯁꯦꯜꯐ ꯂꯥꯁ ꯍꯥꯏꯕ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯠꯊꯔꯕꯁꯤꯡꯕꯨ ꯍꯥꯟꯅ ꯆꯤꯡꯈꯠꯄꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯈꯤ कोर्ट की राय अमदगी आरएसएस सिंसे मकोई मराल लेत्रे हाइना मकोई ngसागी मरान सिरंबा जेन थमन खुदिंग को थादो खरबो मतुंगा अखोई की ngasi राजनीति समा प्रसाद हाइना लेरिबा डॉक्टर दिन दयान हाइना लेरिबा अदुई अटल बिहारी वाजपेयी हाइना लेरिबा एलके अडवाणी हाइबा मकोई सिंसिना ngसाई अमदि सोशल ऑर्गेनाइजेशन नि अदुगा पॉलिटिकल पार्टी अमा अखोई लेतबा यारोइदबनिना मरमदि भारत ngasi कांग्रेस ना खुसिरा से तौरिबा मकोइना तौनिंगदा तौवा मकोइना ओहनिंगदा ओइबा अफबा मिबा माथावना पलहंदबा फट्टबा मिबु अफबा ओहलप कया से मसी थेंगनसे हरगदि राजनीति दोल अमा सेमदबा यादे हाइना मकोइना खनेरपदगी दोल सिमा समापन यांखै माथोइदा मकोइना अहानबा जन संघ हाइबा पार्टी अमा संघ पार्टी नि सिदि राजनीति दोल हाइरिबा पार्टी सिगी अहानबा प्रेसिडेंट से समा प्रसाद मुखर्जी ने समा प्रसाद मुखर्जी ना प्रेसिडेंट नि अदुगा सेक्रेटरी ना एलके अडवाणी ने अदुगा ngसाइगी जन संघ हाइदना जेएस हाइरमदगी मतम खर लैरगा ममांगदा बी हाइबसिमा भारतीय हाइबसिमा हापसिलगा भारतीय जन संघ हाइदना राजनीति दोल ओइने थेंगरपन कोनसाखुलगी लमगी वाथोक साउथरकली कांगपोकपी डिस्ट्रिक्ट की मनुंग चन लैबा लेलोय खुनौ अमदी पी मोल्डिंग खुल असी कोनसाखुलगी लमनी हाइना कोनसाखुलगी विलेज चेयरमैन डी एडम लियांगमैना फोंदोकिबा वाफम लाइबक थिबनी हाइना लेलोय खुनौ अमदी पी मोल्डिंग खुलगी खुंजा सिंगना हाइरी अंगनबा मणिपुर की हिल एरिया गेजेटा कोनसाकुलदगी हेना हिल हाउस टैक्स थिबा युमथोंग मसिंग हेना लेबसी लेलोय खुनौ अमदी पी मोल्डिंग खुलनी अदुबु खुल अनि असि कुमजा 1950 की मतुंगदा बर्मादगी लाखिबा मिटोप सिंगनी हाइना एदाम लियांगमैना लाना पाउथोकनाबा होनरकबा लाइबक थिबनी हाइना लेलोय खुनौ की विलेज सेक्रेटरी सांगपु बाइपै अमदी पी मोल्डिंग खुल की विलेज चीफ खामसै खोंसाइना पेंदबा फोंदोरकले पनबयाय होखिबा मार्च की तांग मापंदा कोनसाखुल की विलेज चेयरमैन एदामना खुदियक पिदुना कोनसाखुल की अकोइबदा तारिबा अपुनबा खुल कुनमाथोय असि कोनसाखुल की लमनी हाइना मणिपुर की गवर्नर चीफ मिनिस्टर कांगपोकपी डीसी एसपी अमदी तोंगान तोंगानबा लुपसिंगदा वाका चेरोल पिसिनखिबनी कोनसाखुल की चेयरमैन पुखतखिबा वाफम असिगी मायोक्ता ngarang लेलोय खुनौदा पांगथोखिबा पाउगी मिफम अमदा खुल असिगी विलेज सेक्रेटरी सांगपु वाइपैना लेलोय खुनौ हारिबा खुल असि लेलोय वाइपैगी ngamkhai manungda leiba yumthong chamarom taba khulni anganba matamda leloy वाइपै खुलगी खुलाकपा ओइरंबा सोंगलाल वाइपैना महाके मनाउ नुपा तोंखोदा लेलोय खुनौ उगी लम असि खुदो तमलमदुना कुमजा 19
ꯆꯃꯥꯄꯟꯒꯤ ꯃꯇꯝꯗꯒꯤ ꯈꯨꯜ ꯑꯁꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯤ ꯃꯣꯜꯗꯤꯡ ꯈꯨꯜꯒꯤ ꯚꯤꯂꯦꯖ ꯆꯤꯐ ꯈꯥꯝꯁꯩ ꯈꯣꯡꯁꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯟꯗꯥꯔꯛꯂꯕ ꯄꯤ ꯃꯣꯜꯗꯤꯡ ꯈꯨꯜꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯃꯑꯣꯡꯗ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯆꯦꯌꯔꯃꯦꯟꯅ ꯂꯥꯟꯅ ꯄꯥꯎꯊꯣꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯌꯨꯝꯊꯣꯡ 300 ꯍꯦꯟꯅ ꯂꯩꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯜꯁꯤꯡꯒꯤ ꯂꯛꯇ ꯑꯆꯧꯕ ꯈꯨꯜ ꯑꯃ ꯑꯣꯏꯔꯤꯕ ꯄꯤ ꯃꯣꯜꯗꯤꯡꯕꯨ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯇꯦꯡꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯔꯛꯄ ꯌꯥꯅꯤꯡꯗꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯇ꯭ꯔꯕ ꯄꯤ ꯃꯣꯜꯗꯤꯡ ꯑꯃꯗꯤ ꯂꯦꯂꯣꯏ ꯈꯨꯅꯧꯕꯨ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯏ ꯑꯃꯗꯤ ꯁꯤꯡꯗꯥꯗ ꯃꯣꯠꯁꯤꯜꯍꯜꯂꯦ ꯍꯥꯏꯅ ꯂꯥꯟꯅ ꯁꯟꯗꯣꯔꯛꯄꯗ ꯑꯉꯛꯄ ꯄꯣꯛꯏ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯀꯌꯥ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯆꯦꯌꯔꯃꯦꯟꯅ ꯄꯨꯈꯠꯇꯨꯅ ꯈꯨꯜ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯈꯨꯜꯁꯤꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯂꯥꯟ ꯎꯕ ꯌꯥꯕ ꯃꯑꯣꯡꯗ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯆꯦꯌꯔꯃꯦꯟꯅ ꯁꯟꯗꯣꯛꯈꯤꯕ ꯋꯥꯐꯝ ꯍꯟꯗꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯆꯦꯌꯔꯃꯦꯟ ꯑꯦꯗꯥꯝ ꯂꯤꯌꯥꯡꯃꯩꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯅꯕ ꯋꯥꯀꯠꯂꯒꯅꯤ ꯍꯥꯏꯅ ꯈꯨꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯀꯣꯟꯁꯥꯗꯒꯤ ꯑꯗꯝ ꯀꯧꯕ ꯅꯨꯄꯥꯁꯤꯅ ꯂꯤꯂꯣꯟ ꯈꯨꯅꯧꯁꯤ 1950 ꯃꯇꯨꯡꯗ ꯈꯨꯟ ꯇꯥꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯑꯔꯥꯟꯕꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯁꯣꯡꯂꯜ ꯍꯥꯏꯕ ꯏꯄꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯟ ꯈꯨꯅꯧ ꯅꯤꯡꯊꯧꯁꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯥꯅ ꯈꯨꯟ ꯇꯥꯍꯜꯂꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯂꯩꯔꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯝꯁꯤꯅ ꯑꯩꯈꯣꯏ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯔꯒ ꯅꯥꯔꯣꯟꯅꯒ ꯈꯨꯟ ꯇꯥꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕꯅꯤ꯫ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯤꯕ ꯃꯅꯨꯡꯁꯤꯗ ꯃꯥꯅ ꯆꯤꯝꯊꯣꯛꯇ꯭ꯔꯗꯤ ꯂꯤꯒꯜ ꯑꯦꯛꯁꯟ ꯇꯧꯒꯅꯤ꯫ ꯆꯍꯤ 50 ꯍꯦꯟꯅ ꯔꯥꯖꯅꯤꯇꯤꯗ ꯈꯣꯡꯗꯥꯗꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯄꯒꯤꯗꯃꯛ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯎꯠꯂꯧꯗꯒꯤ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯆꯥꯎꯕꯁꯤꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯐꯤꯌꯔꯁꯀꯤ ꯂꯝꯗ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯗꯃꯁ꯭ꯔꯤ ꯑꯦꯋꯥꯔꯗꯀꯤ ꯃꯅꯥ ꯄꯤꯔꯛꯄ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯏꯟꯗꯤꯌꯥꯒꯤ ꯀꯣꯅꯨꯡ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯃꯅꯥ ꯑꯗꯨ ꯀꯨꯁꯤꯟꯅꯔꯛꯄꯗ ꯕꯤꯖꯦꯄꯤ ꯅꯝꯕꯣꯜ ꯃꯟꯗꯜꯅ ꯉꯔꯥꯡ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤ ꯅꯝꯕꯣꯜ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯂꯥꯝ ꯕ꯭ꯔꯖꯃꯅꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃꯟꯗꯜꯒꯤ ꯑꯣꯐꯤꯁꯇꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯍꯣꯡꯁꯥꯡꯕꯝ ꯖꯤꯇꯦꯟ ꯑꯃꯗꯤ ꯆꯅꯝ ꯅꯟꯗꯣ, ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯤꯌꯔꯇꯦꯀꯔ ꯆꯦꯌꯔꯄꯔꯁꯟ ꯆꯤꯉꯥꯈꯝ ꯕꯁꯟꯇ ꯑꯃꯗꯤ ꯃꯍꯤꯂꯥ ꯃꯣꯔꯆꯥꯒꯤ ꯊꯧꯃꯤꯁꯤꯡ ꯀꯥꯔꯌꯀꯔꯇꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯝꯕꯣꯜ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯗ ꯑꯍꯧ ꯑꯊꯨꯝ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯀꯠꯂꯕ ꯃꯇꯨꯡꯗ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯕꯤ, ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡ, ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯁꯤꯡ, ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯁꯤꯡ, ꯑꯆꯠ ꯑꯋꯣꯛ ꯃꯤꯑꯣꯏ 5,000 ꯔꯣꯝꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯑꯍꯧ ꯑꯊꯨꯝ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯈꯤ꯫ ꯕꯤꯖꯦꯄꯤ ꯅꯝꯕꯣꯜ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯂꯥꯝ ꯕ꯭ꯔꯖꯃꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯛꯄꯒꯤꯗꯃꯛ ꯊꯧꯅꯥꯎꯖꯝ ꯆꯥꯎꯕꯗ ꯄꯗꯃꯁ꯭ꯔꯤ ꯃꯅꯥ ꯄꯤꯔꯛꯄ ꯑꯁꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯂꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯅꯥ ꯑꯁꯤ ꯐꯪꯂꯛꯄꯗ ꯕꯤꯖꯦꯄꯤ ꯅꯝꯕꯣꯜ ꯃꯟꯗꯜꯅ ꯈ꯭ꯋꯥꯏꯕꯨ ꯂꯨꯆꯤꯡꯕꯤꯔꯤꯕ ꯄꯥꯕꯨꯡ ꯆꯥꯎꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯑꯆꯥ ꯑꯊꯛ ꯌꯦꯟꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ngasi Bharatiya Janata Party BJP ki 94rak suba mapok kumon ka mari lenena khundrakpam kendragi hanagi mirep Thangjam Mohendro Singh gi yumda BJP gi firat singkhatpagi achamba thorom ama pangthokre thorom aduga mari lenena TH Mohendro na miyamda maru oina khundrakpam Assembly Constituency da leiriba Praja Singh da yafa paujal pirakhe lamdam asida maru oina kendra asida BJP gi mapangal hena kankhatpa oresanu haike Kendra asigi miyamna hauzik leiriba center amadi Chief Minister Nongthomam Birena Luchingba lengak asina lepa leitena paikhatliba thabak thorom sing asida thazaba thaminaduna hena chakhatpa yaifaba kendra ama ohelminarasi haina phongdokhi Yelho Furup Singhi Inat Lining Lichat Muthatnaba Honariba T Ramananda Wakhal Taminaba Mathautai Haina Inat Yokhat Lupna Hari Lup Asigi Wapung Loishangi Pi Nungsiyai Chanuna Kudiak Piduna Thokba Churl Amana Lamdam Asida Ningsingba Thoktraba Matamdagi Haumin Kaminarakiba Yelho Furup Singhi Marakta Hu Kamsinuna Inat Lining Lichata Chanabi Amadi Sakta Manghanaba Honariba Takhelambam Ramananda Athubada Inat Yokhat Lup EYL ga Wakhal Taminaba Pami Haiduna E Paugi Kuthangda Kanghan Kibasu Laikre Lining Sandokpagi Mingda Lamdam Asida Leiriba Yelho Furup Singhi Marakta Kaibung Tahanba Nungsinahanaba Yengtinahanba Nat Chanabi Sakta Muthatnaba Lisang Sitna Lepa Leitana Chathaduna Lakli
Leibak asida mana chatningba lining chatpa yai haidunasu yelhau furup singi lining lichat nat sakta muthatnaba honaruidabani Ukhongsang awang laikai da laiba takhel lambam Ramananda apokpati Razona lining sandokpagi maikhum uptuna lamdam asida nungsi chanana laiminariba furup singi marakta yengthinahan manaba honare Hiram asida chenariba ti Ramananda athuba matamda inat yokhat lupna wakal Changsin bagalunina Chairap loishangi mating su lawgani Lining amana amabu ikai khumnasi ing tappa chawkhatpa khunai ama semgat minarasi haina cherol aduna makha tarakli Tha asigi tang ahumda RIMS ki Director ASEM Additional Chief Secretary Health and Family Welfare amadi Manipur gi Health Minister yauni inakhiba yanache amada RIMS ki hauzik thabak lawbagi chathariba process ase singnaraga ST gi chada kuntramari reservation pikadabani harib ase yaba ngamloi haina kanglaipak kanbaluf KKL nangarang Manipur gi Chief Minister Director RIMS amadi Additional Chief Secretary Health and Family Welfare da memorandum bisinkrei KKL gi Secretary General na thadurakpa chorol amagi matung ina hauzik lariba Central gi direct recruitment ki reservation asi SC ST gi oina chada kulhumdoi khaktani masiki tayonabada atsumna chada kuntra mari pigadabani haiduna illegal oiba maongda labi thingzingani haiduna ki hallaga chatnaba yaroidaba amadi nampuda chada kuntra mari ki reservation lawriba asi angakpa phawi hauzik chathariba LDC amadi multitasking gi recruitment asi Lising aniga supna taramapan amadi lising aniga tarataruki recruitment ta best tawbani aduga hauzik at sumna taliba percentage asidi ing lising aniga kunithoi da thokpa order amada best tawraga haibani tawnakhiba agreement aduda Chin Kuki lead organization at sumna matau karamna authority oiraga yauribano sarkar gi official oiba RR amadi resolution ama lepa amadi semdok sadokpada matau karamna at sumna Manipur gi ST mayam gi represent tawraga documenta sign tawbada ayaba piribano sarkar gi warepti sarkar na adum lobiyo at sumgi RIMS ki authority oirabra hainu su hanglagre maram asina hokhiba tang ahumda RIMS Manipur government amadi at sumpulaga tawnakhiba agreement adu khudakta kakhatkadabani amadi chanaba yaroi karigumba makhatana RIMS ki recruitment ta ST gi chada kuntramari lawba yaroi Central gi direct recruitment process ta chatnariba percentage adu adum chatnagadabani KKL na thamjariba demand asi RIMS ki director na thubada thabak oina othokadabani amadi recruitment asi hanagi advertisement ta base tawraga chatnagadabani karigumba demand asi RIMS authority na tabidrabadi KKL gi maikaidagi high court ta case thangatpaga lunina makhal makha kaya gi khongjang changsilakani haina cherol aduna makha tarakli Numit tarani chupna pangthokadaba tarani panrak suba sajibu inat ngaikhang kumhai ngasi nongpok singnu thong maitai laikol thalo sipilok seloi lamai chingda hudokre ipa ipu singna chatnaramba hauna lonchat thaksi khasi amade thogolon bebar sing nomonongmagi mangsilakpana maitai phurup ki tungi lambi aduki matik mamsilakle haina Manipur Legislative Assembly Speaker T.H. Saitebratana nungnangba phongdokre Loinana isagi lamda hingliba maitai furup asi miyamgi lamda mipal tanglaga hingbagumna tawre haina kairao MLA L Ramesor na phongdokre Inglising aniga supna tarukta Manipur gi ningthau leisemba sana jawbana panthaubu laioiraba panthau haina minglen pikhiba numit kamari lenena pangthokpa ngaikhang kumhai hawdokpagi thoramda Speaker Saitebratana khunai asidagi mami samlaklaba maitai furup ki hauna lonchat amade thaksi khasi ki kanglon sing ngasi maitai laikol asida uba fangbada chakthoksa papoi maitai furup kansi hairabadi ipa ipu singna chatharamba lemzaningai oiraba chatnabi sing asi yokhat minaba mathau tare haina mahangna phongdokki Hoina khanaragadabusi future da leiriba Manipur gi phibam sini Manipur gi future se adu mating mamsilakpa masi akhoina kannana bahona bada ngasai panthong takpiramba akhoi gi hauna lonchat hauna kanglon akhoi thaksi khasi akhoina mi mada akhoi utka daba bebar ikai khumnaba masi mayam che nom nom mangsilakpadi akhoi masakse mang khibane madu
ngasi mafam si lakpa matamdadi adu hingaga chap chana leramasi ubada thamoida adu matik chauthokchei makha tana su madugi lamdu junction birakanda mamchilaba manipur mangsilaba manipur su kanna honabada panthongna khoi pano bu thogjan bigani na I lobjei ngarang mosu isa sin wai ta na jibu hayeng panthogi thorum yaw ngamaroi dabra na pakhacherubani adu panthodi sornina abum lae yaw ngamhalle masi dong tasu yamna waijei mathang tabade thabak thorum ching lakpa matamda icham chamba na chana na yamoina kaubiyo Nakal Amaromda Tharom Aduda Saruk Yakiba PDA gi Chairman gi Thausu Puriba MLA L Ramesorna Manipur gi Mapanda Laikraba Maitei Singna Maitei Laikol Asida Laktuna Pothazaba Fangnaba Amadi Nat ki Liklam Sing Tamba Lakpada Lainaba Guest House Ama Laikol Asida Thamba Tangai Fadre Haiki Mahangna Makataraduna Maitei Singi Mangkraba Chana Kanglon Fizet Chakcha Sing Laikol Asida Chathaduna Ngasigi Mirol Singda Kanghanaba Honariba Asimak Thakaningai ni Maitai nupi singi fijet chaksa kaya dagi pamdaba thokdop kaya thokliba asi thoktanaba furup asigi nat ki fijet chaksa sing yokhatnaba hotnaminasi haiki Seloi laimai chingda lairiba maitai laikol asi forest ki labni haina yaikhai thingaiba pikiba laibak thibani laikol asibu amukka hena semgat saganaba honabada mahaki maikai dagi pangba yaba mateng panglagani haina mahangna phongdokki mayam si thola kanda ngasi malem de chakhatpa adugum shanti leiba adugum malem ma hoigan habisima ai wakhanda thajo leijai ana pantho han hanna amadi pantho gi damakta leimiri bai maibe nam pun pun hanana thagat thongdok sari adu ngarang nahan yam laibak thiba thongdo hai tara khoi gi laining laison bu yam han thani yangba misak ama khak raman da ko nupa ama khatangna hoi ngang khiba thongdo wa thong mayam adun tabiram gune adubo ai ramananda gi family amadi masa makta aina haijaning badi mayam yan khangbire ngarang nahan khoi yari poki school mahiroi tamba sata khara koi singi jaga da koi chapel accident thoki adu famadu thokra matungda famadu leiba ramandana chachariba isodu ningjariba myoi singaduna akoi gi sana konungda la kanda yam tamnare amta lai khorombiona lakhiyo male from stokhiyo male maduma ramandana kaupade habjima ai thamjage amnabiri mai ben sing adu halaman sing koi angam ngamba kathongna dana asigo panthongna tawjariba jaga se chenggot pada koi punna hona milasi ai saitek ngam mateng pangjage Sana konunggi chahigi masilgi manung chana ningthau sana jawba laisemba amadi leibak miyam gi damak kangla laikul hutpagi thorom ngasi ibudau pakhang bagi masai gol kangla da pangthokre Utra sanglen gi angom ningthau amadi phamnai ba singna ningthau gi damak kangla men surungda sana konunggi amai ba loisang amai bi loisang amasung pena loisang na thodang lauduna laithau pangthoki haina sana konunggi publicity poreiton khuman na thokpa chor aman hairi All Manipur United Clubs Organization amuko na miyam gi thabak kaya pangthoktuna lakpagi makha chatharakpa oina imung manung gi laita lairagi awaba mayuknariba imung manung kaya gi mahiroi singna tamgadaba bosemna prescribe tawba larik mating pangba hokre amuko na class 1 dagi 10 fawbagi textbook singi yanthokpagi thorang ama paikhalakliba asi amuko da lamdam asigi tongan ba imung singi miyoi singna amadi Local club kaya na makoy gi area da lairiba angang singi lairik kharap mating pangbina bahairakpadagi paikhalakpa khongthang ni hairi lairiba angang singi makoy na tamliba class ka chanaba awatpa lairik sing su piba lairik pulap piba mahairoi kaya su yauki amukon ahan bagi oina amuko gi office tagi yenthokpa hokrabasu matungda tongan ba mafam singda chatuna yenthokadori Ngasi angang singi textbook sing yanthokpagi thorom adu amukogi Secretary General Dr. Norendra Thokchom, Assistant Secretary and Lokendro amadi Executive Member Santi Kumar na luchingba team amana yanthokki. Laita laira na maram oiduna amukogi kuthangda lairik pibinaba haijarakpa sing amliba makai amuko na mateng pangnaba thorang tawri. Orphan home singda lairiba angang kaya su makoigi textbook ki awatpa mayuknariba asi mateng pangbiu authority na amuko da hairakpa laibana Orphan home adu da lairiba angang sing adugi awat pa lairik athuba matamda pinaba thorang tawre makhatana textbook ki mateng pangbagi thabak chathaki gani hari Hauzik atenba break ma thamsari
अना लायंगी ऑफिस की थबक अमदी कोइबा चटपदा इंडिया की कोनुंग न्यू दिल्ली दा लाइफम लेतबगी अवाबा कोकलगनी दिल्ली एयरपोर्ट कयाम नकनना लैरिबा महिपालपुर दा मणिपुर मियाम की दमकता लैजरे होटल एम्ब्रोसिया लाइफम की ओइना लुपा लिसिंग अमदगी हौरगा पुंग कुनमरी पिकअप अमदी ड्रॉप की टैक्सी सर्विस लैगनी रेस्टोरेंट सर्विस का लोइनना तोंगान तोंगान बा खुदोंग चाबा कया फंगबिगनी विशाल मेगा मार्ट एम्बियंस मॉल DLF मॉल अमदी इराप लापतना नुंगाइरबा मफम कया यौबदा खुदोंग चारबा मफम अमनी ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Electric laktabana maram oduna asabi ising phanglar haibi nungsa thiningai leitraba Thompson Solar Water Heater. Contact number 9862669522. Aikhoigi address Hairanggoidong Nithamja Karong, Impal West. Break matung na mayam butaram na uksari makataba pau pizari. Chatliba tha asigi tang anida Jiribam district da Laisabi Thol amadi Nungkhal area manungda Khedargar Gaidunglong village Tamelong district Tausem subdivision haiduna signboard hesilamba amadi district boundary gi chayetnaba leringai gi cherakta khanghaudana district ani haibadi Jiribam amadi Tamelong district ani gi marakta irang thokiba adugi matangda mifam ama pangthokduna government ki record ta leiriba district boundary da boundary oiba haina amatta oina yanari haina MSF district committee Jiribam ki president A Ratan Singh Desam district council ki president Laishram Bilas Maitai amadi KSA district council ki president CH Achau Singh Marina Khudyak piduna thadurak pa chol aman hairi Cherol asna makhata na hai tha asigi tang mangagi pung tarani thoi makhaida Rongmai Naga Student Organization Manipur RNSOM Rongmai Naga Council Manipur RNCM amadi Jiribam ki tongan ba Mahiroi Lup Singh MSF Desham KSA amadi IPSA Jiribam branch yauna Jiribam da leriba CSO Singa puna paminaduna hausik lainariba Tamelong amadi Jiribam district anigi district boundary ki isuasi government ki rekota leriba boundary asida lengdana lainaba amadi athuba matamda maikai ani punduna Tamelong ki deputy commissioner amasung Jiribam ki deputy commissioner ga paminaduna chayetnaduna leriba asigi warusin ama puraknaba haiduna punna yanakhi Loinana hariba district boundary ani asigi chayetnariba asi atuba matamda warusin ama pubiraknaba lengagda biding changbiyu hainasu Cherol asna makatarakli Tha taruki matungda India da khwaidagi yamna COVID positive oikibaga loinana haukiba pung kunmari asida India da nongna miyoi 5,935 COVID positive oiba thengnaki Laina asna maram orga miyoi tara humdoi lekhide fagalapagi changsada 39.8 da handarakle apunba confirm case na koti mari lagnifu taret 5,938 supna yankai mari yaukre active case masing 5,938 ta Hengalakle, Laina asna maram orega lekidraba apun mamigi masing, lak mga lising kuntra chamapan kunmapan sukre Laina asidagi naba faduna, disars taukiba apun mamigi masing na, koti mari lagni fuma toy lising marfuni toy cham nga kuntra nipan yaukre. Laina asagi ngaktuk na ba vaccine kaptokiba apun mamigi masing na koti chani kun lak, homfutaruk lising taranipan henkre malem gi oina COVID lachet na khwaidagi hena sokol laba lebak sing manungda, USA na ahan ba India na anisubada amadi France na umsubada lady. Awang nopok state singi oina Assam na ahan ba Mizoram na anishuba amadi Manipur na subada lady. Hauzik sana bagi pau pizari. Tha asigi taretagi hauraga mapan fauba numit humni chupna Guwahati Pan Bazar gi Cotton University Indoor Stadium da chatagadauriba 3rd International Games 2023 da sarugyaru ba ngasi Manipur ki Mixed Martial Arts ki sanari sing for Assam Rifles ki Major Isen Kikon na chingzamay chinga makhongdagi lamtakre. Tharom aduga mari lenina CYCL Club ki advisor chinga kham konjeng bamna phongdokibada Bangladesh, Bhutan, Nepal, Sri Lanka, Pakistan, Afghanistan, Maldives amadi India da sarugyagadoriba 3rd International Games 2023 asida Manipur gi oina sanari yankai mari coach ani amadi official ahumna sarugyari sanari singna su thawai hakjang yauna sanaduna gold medal kaya lawraktuna lamdam asigi mingchat purakpa oiresanu haikhe
ngasi di yaifraba nimit tang taruk sagolsin nimit asida aikogi Manipuri iramdamasi sanuri singna sanaba chatkadabagi tanja asida aikogi lekai asim konbiribi aikogi ima anibu ima singa lairembi amadi pisum lairembi anigi mafamda hauni jabaga loinena ngasi sanaba chatkadoriba asingbaba third international games hairiba martial arts ki makal mathian events sing atuda saruk yaba chapike doriba aikoi di sanaroi singbu koi sulaba lekai asigi amadi koi sinja langer be mai dagi mai pakna amadi sanaroi sing asina mingchat porakpa amadi aikoi gi prithvi da adumaba miya maduda koi sak taksana bagi tanja adumaba player sing asina ngasi chappi duna mai pakna halaktuna adumaba koi gi performance sing adu aikoi Manipur gi adumaba activities sing adu piramne be damak Ngasigi oiba ay ngasagi pau pisari. Ngasi Manipurda khwaidagi sabagi chang Celsius rigi kunipan oiki khwaidagi ingbagi chang na Celsius rigi 15.1 oiki. Nushiti yauba ising maligi chang na ayukta chada Manipurdara nithoi amadi nungtildana chada 19 oiki. Nongzugi sang na millimeter ahum oiki. Aroy badamaro iba pa umukahan na thamsari. Pulis na nong may kapsin lamlaga chen kiba miyoy ahum pulis na fagat pa ngamkre .32 gi revolver amagalunin na kapthok rabat tokning ahum recover tawkre. Ukrul serial bomb blast at Chenabani Haiba, Manipur Naga People's Front MNPF ki nupi overground worker ani police na operation sa Tabada Fari. Imphal ki Chingmayrong na konba jagada hayeng ayub pung taruk tagi hauraga pung taranitoy National Highway 102 da ban Gokri. Amadi Bharatiya Janata Party BJP ki dipuhumdoi suba mapokkumon palanthorom Manipur Union su pangtokre party ki laikhidraba luchingba da laisu katuna ikai khumnaba utkre. Pungsa sigi oina IS News na pizaba Manipuri pawmatang sa loizare mining tabiri bakwai punmangpo kurumsari.